NINGTHOUKHONG KHUNOU MANING AMADI THINUNGEI MANINGDA LEIBA THANGJING CHINGSHANG KHUL SHINGDA Kuki Khutlai Paiba Amadi Central Force ke personnel Shing Punna Leiminnarabra HAIBAGI CHINGNABA drone footage TAGI KHANGBA ngarang NINGTHOUKHONG KHUNOU gi khunja Kuki Khutlai Paiba singna makut jalaba matung tamthiba moongda nongmaina kaptuna halamkhiba adugi makha tarakpo oidang ase Thangjing Chingsang da drone thagatuna yengbada Central Force na leibiba khul aduda Kuki Khutlai Paiba singsu maning tamna leibagi mami uba phangkhe NINGTHOUKHONG KHUNOU gi khunja singna phongdoknarappada Thangjing Chingsang da Central Force ke personnel singna leiba khul adudagi Kuki Khutlai Paiba singna kumtharaklaga ngarang khunja mari adu nongmaina kaptuna hatoklambane Thawok adu thokraba matung Central Force ke maikaidagi Kuki Khutlai Paiba sing adugi mathakta action amata lokhatpagi mami tadre Center amasung state government na thamliba Central Force sing ase kari maramgi dabak thamlibaro haibase ngasidi wahang amo oirakle Makhoi leina misi mina yauraklabanina Central Force thambagi kanaba hojikti leitre Central Force na Kuki singi mating panglabra haibagi chingnaba chauna leide haibagi wafamso khunja sing aduna makhatana fundorakhe Nakal amaromda social media gi platform kharada NINGTHOUKHONG KHUNOU dagi miyoi ane Kuki Khutlai Paiba singna farbu matung nongmaina kaptuna halamne haina sandorakiba ado yumfam yaudaba aranba wafamne miyoi ani adu asoi angam amata yaudana masa masagi yumda halakre haide